Nongmei Paibasing Chathakkhiba Achouba attack Amada Meeyoi Kuntra Hatkhre Matam Kayadagi hingsa gi thabak thoram singna chaitheng piraba Africa gi leibak Nigeria gi awang nongchup thangba mafam da leibak community amada khulai Paibasing chatharapa attack amada yamdrabada Meeyoi Kuntra Hatkhre amasung kaya amana asoka pandangan khre haina mafam adu da leiba Meeyoi singna fongdorakli attack adu hawkiba nomaijing numiki athengbada Kaduna district ki Kaura Council area gi manung channa leiba Naridon khunganga thokibani haina civil society group ama oriba Southern Kaduna Peace and Security Network ki chairman Derek Christopher na fongdorakli hariba khunganga du mamangi chahide su chap manaba matamasida khulai Paibasing na attack chathaba laikhrabani Kaduna State ki Commissioner for Home Affairs and Internal Security na fongdorakpada attack adu ki matangda marik chumba wafam tamlaki loinana Authority na Nigeria ki mafam aduda yamna tatana hingsa gi oba thabak thoram sing chatharakpa aduna micham sing gi punsi mangbata natana yum sanga amadi atopa podam kaya amasu mangbadagi mafam adugi economy da chawna azokpa ama piduna lakli haiki attack adugi matangda akakna balup amatana claim toropa laitri adubu miyamna kulai paiba kangbu bandit haina khangnaba asina Nigeria gi awang nongchu thangba amadi mayai thangba saruki mafam kayada chang naina attack chathaduna sel gi demand ka mari leinana mifa mipun gi thabak sing chathaduna lakli